Borisna oh hai isay masalai kalubana ama oiripana ama Boris kilaiba yaipana Mona gilaiba kharika maraiba ka thajinjai Borisna mo GF haibadine girlfriend haiba khangaba Bikasna khangani yaipabana lai horin phasapasna orisna ko Bikas sur sangna mutong hondo I aduga tanuna kai mathel chanarage Borisna akhoi di kangsoi yaipabana akhoi gina ironba Bikas mona da muna yengduna lai wakhal da khale tama na namami amani dediki Mamo oina pangalamdrabasu nangina naw Bikasna soidna pangangani masi aigile indraba wasakni yaipabana bai tabro bai haidina kon yaipabana bai tabro bai haidina kon kalapna lawi Bikas gyandar I tayo bai kaya ke yaipabana kaidroge amuk mangiduna Kaisi tawdu bai Borisna sakanglawo aigi marupne Elizana aigi me Bikas ai khange songwina Eliza tanu aduga magi namona Elizana ai khoigi mingdi kamai khangino aduga songi mingna kaipuba aigi me Bikas gawe Elizana aigi marup Boris ka khangnaba aduga tarupna marup yaipabaga khangnaba Pabung ibuhalgina majanupigi maja jumiko tanu jinarap tawna Bikas ki mami tengi aduga jume nangi marks to amta lawtho Eliza su ngakni yengduna lairambani tanu gi wahai du tabada masu hairi Bikas nang lana ilawun ko nangi marks to amta lawtho ne Mona dina kana laithokduna headphone do manakungda haptuna isai targa lai Bikasna tano Eliza nakoi anina mabo se thaslo mangonda karimata hayuno mana nga sukumuno aduga bai nakoi anina anise gyanam tatalo Boris amadi haipaba hoi bai all the best Bikas hair magasat kre Tanuna Mona headphone mari do lok laga how astam chaluslaw kaiduno Elizana mafamda yawraga khanglani haiga Mona bu jingduna pui Monana us noishtiba taliyon thokna Mona makhoto thinduna to kanano yengwase Mona munna yengduna lai asum yenglamadagi nupadogi manakta chingsili Nupa dungi manak yore nang kanano Bikas marks long thoga tapna Mona room da onsilai Mona masatu to sukiba kangaude mami tapi ira jenuna tanik dada Bikas Mona ki asiu mama tawadu nushina yengduna lai Mona Bikas da konsinduna pena kapchai da nang nahan kai da lairugi hayo Da nang tabase ay amoy khangbra Bikas Mona bu mathanung dagi tapna lawthokpiduna dara iba mapi adu taithokpi Kakunu si Mona ay wakara haige Mona tangpa Nangi mitay se Abinas oino uy haibasu ay khangi Adubu ay di Abinas na de Mona muna kali Bikas na Aigi mi Bikas kawe tamu gaiga sak manamane mahak hojikti taimang panse thadokduna chatkre aigi apopa ipana trabasu ai makoi bu yamna nungsi ai bu anaw mabuk ama pokpibane makoina det ka mami kana ningjari bu masi matangdi ai tungan mapami nangi det mami haibade kana Bikas nukfit tawraga ibol amadi jamuna Makoi anina nangmo mamo oina pami Tamo
Tamo Binasna nangbu kiyagi matik nungsi haibasu ay khangi. Nang nasu tamobu yamna nungsi. Tamo na nangbu yung adugi mau oiba ngamhaudrabasu ay na makoy ahong giningzabase asimutang tunganbada nangonda yam kaigadra. Mona sor sang namutang hondoi because ay nangi na pamna tawkibasingdo lana lawnu ko ay nangi wakalon mo yam tagale. Adubu because ay Abinas na taba atop unupam taga marili na papamdi nang ay mawaraw gano. Because nung ay tanahari muna ay sukangi nang niyaro ay haiba ay dilay na mamachani pupang suda na pupumachani ay banong sibi pa hayagadi dead mami amo de egi morup ahumse asinata na kanasudayti adubo muna mami amo di dead kiningzabase macha mo oina ay natumanjagining bane nang ginapamda haibane pare nang niyadrabani na ay kariso hairara matang asida Jamunagi kola because mapiyade to itoaga hello Jamuna na ay ijabu kay dorage kapuba male mami gusto di mami da oy da wahay gano mami ay kapte ba gusto di hairaga parese gari puda na chatadi kay dorage mami gari do hayindagi oy na phasna purage ngasidi imanaba singa oy na chale pare nang class yawtruba ahanbagidi yawre makhadi hayindagi oy na phasna yawrage hoi yumda haladoiba natra haladoine oh lao dudi hoi mami asi hairga phone thamnakre because mona da unsilaga mona aina monda khare hinjinkre samukwa mona khumde punsi nungsangna anai yaudana nungaina leiba oibiyo ai chalage bye chulislaw asi hairaga mang thana chatkre nupa ahumdu mona da chatlage hairamaga tholai Ilizana mona because afaba midi male mangi mawda yam nungai tawsu male mona kaisu kumakde nangna mona yarese kapono to tanu ngasi ding isyam tawe Abinas to kaisu khalurno yarese hawkoi hawkre yumda laslao makoisu yumda nare Boris na bye kaisu khalurno se Vikas na bye ay mami amadi didigi ningjaba se tungan mangam naroi khalubada ay Rahul na bye se yarito yung yoraga muida ifazna Rahul na bye se yarito yung yoraga mamida ifazna haige khoi bye noi ahum na ay iteng se kara pangbiyo ahum duna pangni itaw nang sa ikoy na Abinas makni khalibani akoy na ngami mo makaidi itaw gi mating pangdoy ni thank you taw jamas lao asi hairaga marido jangmina rai Jamuna mangona phammaga lerami ibungo noi hal edana Vikas kumakte Boris ta oina hoi mami Vikas Jamuna da nungai tapa saklu na magaloy na hinglamaga jangkre Jamuna na ibungo ichase kay tawre Boris na mami manung noy na hairga lao Jamuna hairga Vikas ikata jamina rai Vikas na mami ichagi nungai tapa singdo mami dayo Vikas kapaga mami ay giningjaba kudimakti mami ka dead ka na tungale aduga mami noy anigi ningjabadi na chaay na tungal magamloy tawre ay se mami ina chani haibada matik yam chadre mami Jamuna yang bakat na kanana kadi hairage hayo mami da mami na monabu mau oy papami haibado ay gasay monagi mapamda hairabani adubu manadi wa makata bangamna na kape ay adugibo mami haigese
Kaisu khalunu ichasidi. Adugi sarupudi chak charu lao. Hoi mami. Ado mami. Kaidoragi ichabo mami saurakani ko kapatu o haraga. Ai kapjoido mami no eba. Jamuna kari khalurabano khangde. Bikasi mataw adudu nokthorei. Mamanaba ahumdasu nokthorei. Bikasi amngakna. Kaigino noina noidubo. Boris noklaga. Masidi angang amuksa pakhang amuksa. Chak charuslo. Hinjang yam hawgoneba nene gito. Bikasna hoi. Asi hari kitchen na sangai. Bikasna nene aikoi marigi chak thibiyo. Pakpina hoi hoi. Borisna chak ngai boina game sanasdena. Yai pabana yaye. Bikasna kai game no. Borisna PUBG ne. Bikasna adude ai hairoye noi oina sanaro ai yenge. Borisna hoi hairaga makoi ahum sanai Bikasna yengi. Ngayak nairaga pakpina ibunga sese chak charu lao. Bikasna bye noina sanai yam nungaidu male ai sum thapiyo. Borisna computer slai banina sanaba nungaini nangde. Ai de hisuitena horen takpige hoi chak chaurus lao. Rahulna noi dikhangde ai di chaba hore. Yai phabana thibong lao puna jamini si kaino. Game sana ko ngai ha. Ai hana loina chatokige. Borisna minai shidi. Ngangna dana makoi su chak chaba hore. Ngayak nairaga chaba loreduna Bikasi ka damu lai. Borisna 50-50 game sanabagi mong takpige. Bikasna takpiyo. Ado ay 50-50 nate ko. Asumna Boris Rahul yaipaba makoi hum sangduna Bikas po computer da game sanabagi mong takpirami. Borisna nangna thandam da sano kharadi khangamani khange. Bikasna haiga sanaba hui. Yai pabana asomda zero. Bikas asomda jeli. Asomda game sanari ngaida Jamuna na ibunga juice ta use. Borisna hoi mami haiga lawi. Jamuna tumina Boris ta jiron tawrai. Borisna hoi mami haiga mari ta thoglai. Bikas mathanda ga hore. Makoina thokibadu madi khanghaudre. Tungdagi juice pirai. Bikas kanano haini yengdabida juice adu lawi. Bhai Boris si kamai tawdoino amta hairause. Sugum khumaktabaduda maning leithorai. Hek leithorakpaga oima mona leptuna leirambaduda khangbre khangi. Boris Mona leptuna leirambaduda khangbre khangi. Bikas marai tatli tawraga nang sida kaidobagi laiba. Mona na chenba laiba. Asi hairaga thonglomda chendorai. Thongdusu mapanagi lonsilami. Bikas peri tawraga mami thong amta hanguse amta hanguba ai nupi chenba ngamkiroye. Mona Bikas ki mawongdo yenglaga noi. Hoi kochabe thongse hango hayo maya higalaga leine mase. Ngasi ki oina hangarui thongdo kaige ai ko ni ngasi jela doini. Bikas amuka hena kapai ngomoi ai nupi chenba kaina mami thongse mta hango ai bane. Bye noi ai nusi jaba thong amta hango. Jamuna amadi mamanaba singdo kitchen na wawa noi. Borisna nupa mahuje ngandana nupi thidorene. Rahulna nangsu kokek pusudodana. Borisna chalo yada thabaka tawkidoine khoidi. Jamuna na orendi kai jang thongsige. Rahulna mami yenga nga goine thongse. Yai pabana thibong lausidi. Yaribo chabadi yen maru fawba lemna tadaba nangdi laude he. Jamuna noklaga thongaga loire kaino.
Vikas police call tawi. Police na hello. Vikas peraga bai thong sim thang ai asi nupi se chen manga mui. Police na kare ngasai ni yam ka khidai ne nupi ni yarak trena. Ngasai ni hauji ai ngamui nupi chen ba. Yare bondu natai na naw romance tawro chalo phone kai. Asi hai ka thali Vikas na napa agi romance lo asi nupi hingjabi ko chabi sida ai ka mai chilu. Jamuna da call amu tawi hanjan tawi adubu paibiraktre. Jamuna da call amu tawi hanjan tawi adubu paibiraktre. Jamuna da amu call tawjai hanjan tawrabasu paibiraktre. Vikas upai letraduna Mona da yingai. Mona di tumaga leirami. Oi nupi haugulo tabro haugulo haibani. Mona tari bani adubu khumde tungma saraga tumlai. Haugulo haibani nang makhala tum ai phamungda tumge. Haugulo haibani ko chabi kaino ko chabi kaide. Imai khona faude kona khatnase sidam tangai ko. Kona khatnase am tangai ko. Wari fazana sanase sida phamu. Kai wari no hairaga phamni. Aina ngasi tawribase ai isa phawba gyan tade. Ai bu pokpa ima baba na haiman badagi ai su yabani. Somda sungai chap mane. Mona ai ya pokpa ima baba do laikhitre. Tamo Vinas ki ima amadi baba na ai bu macha makni khanbi. Aina larik makha tamthaningi haibada mami amadi de na tamanbi. Ai apamasu makhoi ani thunganbi. Makhoi apamasu aina thunganba pambagi damakta nangi na phamda haikibaduni. Adubu nangni yaraktabaduda aishu upai leitre. Nangbu aigida Avinas makni khallagi ngasidagi. Adude ai tamo Avinas na loisin khidraba nusibado. Ai loisinaba yabagi ayabado ai ifamda bibiyo. Mona noklaga pirabani aina nangi na phamda. Asemba ya Mona ga aiga koinare. La mami thongango ai tholage. Mami Mona I love you amta hairo. I love you too papi amta. Us